Film forum bu miyam da lana uhanbiganu. Film forum bu miyam da lana uhanbiganu haina forum gi chairman S Mangol Jau gi sarol amana paladuna haukiba tang taraga mapanda film forum Manipur na Ranbir Thauna gi mathakta athingba ama thamkibadu film forum gi satna kanglon gi matung ina thamkibani hairi. Adubu kanagumba miyoi kharana social media da pirakpa commentsingda ahenba wahi wata kaya marum yauba thengnare. Film forum Manipur gi satna kanglon khangdabasingna makha tana comment pibidanaba haijari. Masigi matangda karigumba mamut tana khangbininba leirabadi Film forum Manipur gi office ta laktuna khangbiba yagani hairi. Makha tana film forum gi satna kanglon khangdana comment piraklabadi mari lainaba cyber crime unit ki mateng lauduna film forum na akanba action lauragani haina sairol asina palli. Ngasigi phongma paulo yoropane. Thank you.